never really know just what you want. With you I don't ever feel calm. ꯑꯗꯨꯒ ꯁꯣꯏꯕꯨꯝꯗꯣ ꯇꯥꯍꯧꯔꯦꯕ ꯃꯌꯥꯝ ꯃꯁꯛ ꯌꯥꯝ ꯐꯖꯗ꯭ꯔꯥ You don't understand the pain I feel. ꯍꯥꯏꯖꯤꯜꯂꯗꯣꯏ You don't ever wanna ꯄꯩꯁꯥ see ꯄꯤꯔꯝꯗ꯭ꯔꯤꯅꯦ 하였더니고 and it's twisted, you've been gifted with the evil voodoo. Got me coming back for more, even when I've been screwed. Dolls full of pins, pierce my heart straight through. I got issues in my head, I like you in my bed, but you keep me on red. Oh, everything is like a test, I better not test, girl, come on, sex it. But if I lay down and I play dead and I stay dead, I'll take you all day. Never feel the monster out of my head, under my bed, think of something out of my you said, I don't think you understand what you're doing, and my heart's black and blue from the bruising. I feel like I'm losing. I feel like you think that this is losing. Sitting there gaslighting, confusing. Is it me? Am I deluded? I'm the one who's always sorry, the conclusion. Even though I offer all of the solutions, I wish you loved me like I love you, it's stupid. When I'm alone with you, I never feel lucid. I wish I wasn't struck by Q. mayam aiki video sibu yengbiriba khudingmak thagachari aduduga subscribe tawdaba yaw tardi subscribe tawsanbiramo aduga video se loi phaw yengbiyo ani ngasi chadwaise mayamna nga thongba charao nga toi thongba charao khamena sinbaga atawba thongba charao haiba mayamdune ado ironba ma hapagi tawbane ba do si umorok am saragani ko mela ise sije oina charaage ironba chagi tawbaneba soibum layakpane soibum ironba charaona aduga soibumda tahawreba mayam ado ai video se loi phaw yengbiyo comment su khara pajaramge aduga hawrage chaba hawni ngasi ko toi thongba taw mahi jane ekta hayrege khamena sinba mahi hawrage mayam sai phagatlu sam phagatlu haibado ngasidi khara phagatlam do kitang thada masak yam phajadra munna saidaba yadde morok metpa jini ko ngawde mayam nga thongba charao haiba mayamdo adu mamingay do ai hapetang haijaramge melody mix arts MMA hai ko masu channel am leibane mana nga atoiba thongba charao haire adaga rabia sahani haye mana su haibire nga thongba chaw haina adaidi Renu 4841 asu haibire nga thongba chaw haina dagi thongram ningo leimase mana soibum ironba chaw haiba ai soibum do tahawreba ko mayam iron ge tora kanda ne soibum do yaramdreba adune mayam ado mayam na nga thongba chabiro haibado ai chajare yam hawe ai na hawman gidana haiba kana ibung amana comment pira khobani na jakom ko dingi nai dorana
ꯌꯥꯝ ꯍꯥꯎꯋꯦ. ꯑꯩ ꯉꯁꯥꯏ ꯆꯝꯐꯨꯠꯁꯨ ꯌꯥꯎꯋꯦꯅ ꯍꯥꯏꯍꯧꯗ꯭ꯔꯕ ꯈꯪꯗ꯭ꯔꯦ. ꯌꯥꯝ ꯍꯥꯎꯋꯦ. ꯑꯗꯣ ꯀꯨꯏꯔꯦ ꯑꯃꯨꯛ ꯆꯥꯗꯕ ꯍꯪꯒꯥꯝ ꯆꯝꯐꯨꯠꯁꯦ. ꯃꯌꯥꯝ ꯑꯩ ꯏꯃꯥꯟꯅꯕꯤ ꯂꯤꯕꯦꯂꯤꯌꯥ ꯀꯧꯕ ꯑꯃ ꯂꯩꯌꯦꯕ. ꯂꯤꯕꯦꯂꯤꯌꯥ ꯁꯔꯃꯅ ꯀꯣꯃꯦꯟ ꯄꯤꯔꯛꯑꯝꯃꯤꯅꯦ. ꯌꯥꯝ ꯅꯣꯛꯅꯤꯡꯕꯅꯤ ꯌꯦꯡꯉꯨꯀꯣ. ꯕꯂꯥ ꯌꯥꯝ ꯃꯥꯜꯂꯦ ꯕꯤ ꯅꯪꯁꯦ ꯍꯥꯏ. ꯑꯩ ꯃꯤꯡ ꯕꯦꯕꯤ ꯀꯧꯋꯦꯕꯀꯣ. ꯑꯗꯩ ꯃꯣꯏ ꯕꯤ ꯑꯗꯨꯝ ꯀꯧꯕꯅꯦꯕ. ꯑꯗ ꯑꯩꯁꯦ ꯕꯂꯥ ꯃꯥꯜꯂꯦ ꯂꯛꯅꯔꯛꯏꯕ. ꯃꯥꯟꯕꯅꯦ ꯑꯩ ꯕꯂꯥꯅꯦ. ꯍꯥꯎꯋꯦ. ꯃꯣꯔꯣꯛ ꯃꯦꯠꯄꯁꯦ ꯀꯣꯠꯅꯕ ꯌꯥꯎꯕꯒꯁꯦ ꯀꯥꯎꯕꯤꯅꯤꯅꯦ. ꯃꯌꯥꯝ ꯃꯣꯔꯣꯛ ꯃꯦꯠꯄꯁꯦ ꯌꯥꯝ ꯍꯥꯎꯔꯒꯅꯦ. ꯉꯥ ꯆꯥꯁꯟꯒꯦ. ꯌꯥꯝ ꯍꯥꯎꯋꯦ. ꯑꯇꯣꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯑꯃꯅ ꯊꯣꯏꯕꯤ ꯁꯥꯄꯝꯅ ꯉꯥ ꯑꯇꯣꯏꯕꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯒ ꯆꯥꯔꯛꯑꯣꯅ ꯍꯥꯏꯕꯅꯦꯕ. ꯆꯥꯔꯦ. ꯌꯥꯝ ꯉꯥ ꯃꯔꯨꯗꯤ ꯈꯔ ꯌꯥꯎꯔꯦ. ꯏꯃꯥꯟꯅꯕꯤ ꯑꯃ ꯑꯗꯨꯝ ꯀꯃꯦꯟ ꯄꯤꯔꯛꯑꯦꯕꯀꯣ. ꯃꯁꯛꯄꯨꯗꯤ ꯈꯪꯅꯗꯦꯕ. ꯃꯥꯏ ꯃꯤꯡ ꯑꯦꯟꯖꯦꯂꯥ ꯑꯉꯣꯝ ꯀꯧꯋꯦꯕꯀꯣ. ꯃꯥꯅ ꯑꯗꯨꯝ ꯀꯃꯦꯟ ꯄꯤꯔꯛꯑꯦ. ꯑꯗꯨ ꯍꯥꯏꯖꯔꯝꯒꯦ ꯇꯧꯕꯅꯦ ꯅꯨꯡꯁꯤꯕꯒꯤ. ꯃꯌꯥꯝ ꯀꯃꯦꯟ ꯑꯗꯨꯝ ꯇꯧꯕꯤꯔꯛꯑꯣ. ꯑꯩ ꯀꯃꯦꯟ ꯑꯗꯨꯝ ꯄꯥꯖꯩ. ꯀꯃꯦꯟ ꯄꯥꯔꯒ ꯅꯨꯡꯉꯥꯏꯌꯦꯕꯀꯣ. ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯌꯦ. ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯣ. ꯀꯣꯕꯤ ꯍꯥꯎꯋꯦ. ꯃꯌꯥꯝ ꯑꯩ ꯁꯣꯏꯕꯨꯝ ꯆꯥꯍꯧꯕꯩ ꯋꯥꯔꯤ ꯂꯤꯔꯛꯀꯦꯕ. ꯁꯣꯏꯕꯨꯝꯒ ꯍꯪꯒꯥꯝꯁꯤꯒ ꯂꯩꯃꯤꯟꯅꯕꯀꯣ. ꯑꯗꯨꯒ ꯍꯪꯒꯥꯝ ꯍꯥꯞꯐꯝꯗꯨꯗ ꯁꯣꯏꯕꯨꯝ ꯍꯥꯞꯈꯤꯕ꯭ꯔꯥ. ꯑꯩꯁꯦ ꯁꯣꯏꯕꯨꯝꯁꯦ ꯂꯩꯔꯦ ꯈꯜꯂꯒꯅꯦ ꯑꯗꯨꯝ ꯀꯥꯎꯔ ꯂꯥꯛꯑꯦꯕ. ꯀꯥꯏ ꯇꯥꯍꯧꯔꯤꯅꯣꯁꯨ ꯑꯩ ꯈꯪꯗ꯭ꯔꯦꯕ. ꯃꯌꯥꯝ ꯅꯣꯏ ꯇꯧꯕ ꯌꯥꯎꯅꯕ꯭ꯔꯥ? ꯑꯩꯗꯤꯅꯦ ꯄꯣꯠꯀ ꯂꯩꯔꯒꯅꯦ ꯈꯪꯕ꯭ꯔꯥ, ꯄꯩꯁꯥꯒ ꯄꯤꯔꯝꯗꯕꯤꯗꯒ ꯆꯠꯇꯣꯏꯅꯦꯕ ꯀꯥꯎꯗꯅ. ꯑꯗꯣ ꯃꯤꯅ ꯄꯩꯁꯥ ꯄꯤꯔꯝꯗ꯭ꯔꯤꯅꯦꯅ ꯍꯥꯏꯔꯛꯇꯣꯏꯅꯦꯕꯀꯣ. ꯑꯗꯨ ꯌꯥꯝ ꯅꯣꯛꯅꯤꯡ ꯖꯥꯅꯤꯉꯣ. ꯃꯌꯥꯝ ꯅꯣꯏ ꯇꯧꯕ ꯌꯥꯎꯕ꯭ꯔꯥ? ꯑꯩ ꯌꯥꯝ ꯇꯧꯋꯦ. ꯑꯗꯨꯒ ꯑꯃꯅꯅꯦ ꯄꯩꯁꯥ ꯍꯜꯂꯛꯀꯗꯕ ꯄꯩꯁꯥꯁꯦ ꯑꯩꯅꯅꯦ ꯂꯧꯕ ꯑꯃꯨꯛ ꯀꯥꯎꯔꯒ ꯑꯗꯨꯝ ꯂꯥꯛꯄ ꯌꯥꯎꯗꯦꯕ. ꯑꯗꯨꯁꯨ ꯑꯗꯨꯝ ꯌꯥꯝ ꯐꯩ ꯃꯤꯈꯩꯁꯤꯀꯣ. ꯇꯥꯟꯅꯔꯒ ꯄꯩꯁꯥ ꯋꯥꯠꯂꯤꯅꯦ ꯂꯥꯎꯔꯛꯄꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯔꯛꯇꯣꯏꯕ. ꯆꯥꯛꯈꯨꯝ ꯆꯥꯎꯅꯗ ꯆꯥꯔꯒꯦ. ꯆꯥꯛꯈꯨꯝ ꯆꯥꯎꯅ ꯆꯥꯔꯛꯑꯣ ꯍꯥꯏꯕꯅꯦ. ꯑꯩꯁꯨ ꯉꯝꯃꯤꯈꯩꯗꯤ ꯆꯥꯎꯅ ꯆꯥꯖꯕꯅꯦ. ꯃꯌꯥꯝ ꯉꯥꯅꯤꯅꯅꯦ ꯆꯥꯛꯈꯨꯝ ꯆꯥꯎꯅ ꯆꯥꯁꯟꯕꯁꯦ ꯈꯤꯇꯪꯗꯤ ꯐꯔꯛ ꯇꯥꯏ. ꯃꯔꯨ ꯑꯅꯝꯕꯅ ꯂꯧꯊꯣꯛꯑꯕꯅꯦ. ꯑꯗꯨꯏꯁꯨ ꯁꯥꯏꯈ꯭ꯔꯒꯦ ꯃꯅꯨꯡꯗ. ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯅꯨꯡꯁꯤꯕꯤꯔꯒ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯊꯥꯒꯠꯆꯔꯤ.
ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ, ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ, ꯁꯤ ꯍꯥꯏꯖꯒꯦ. ꯑꯗꯨ ꯀꯣꯃꯦꯟꯁꯨ ꯑꯗꯨꯝ ꯄꯤꯕꯤꯔꯛꯑꯣꯕꯀꯣ ꯃꯌꯥꯝ. ꯅꯣꯏꯅ ꯀꯣꯃꯦꯟ ꯄꯤꯔꯛꯇ꯭ꯔꯒꯗꯤ ꯑꯩꯗꯣ ꯁꯨꯝ ꯀꯣꯃꯦꯟ ꯑꯗꯨꯝ ꯄꯤꯕꯤꯔꯛꯑꯣ ꯃꯌꯥꯝ. ꯅꯣꯏꯅ ꯀꯣꯃꯦꯟ ꯄꯤꯔꯛꯇ꯭ꯔꯗꯤ ꯍꯥꯏꯕꯗꯤ ꯌꯦꯡꯉꯤꯕ ꯃꯌꯥꯝꯅ ꯀꯩ ꯈꯜꯂꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯕ ꯉꯝꯗꯦꯗꯅꯀꯣ. ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯀꯣꯃꯦꯟ ꯄꯤꯕꯤꯔꯛꯑꯣ. ꯉꯥ ꯁꯤꯒꯤ ꯍꯥꯎꯋꯦ. ꯃꯌꯥꯝ ꯑꯩꯒꯤ ꯃꯨꯛꯕꯥꯡꯁꯦ ꯆꯥꯛꯅ ꯍꯥꯟꯅ ꯑꯗꯨꯝ ꯂꯣꯏꯕꯤ ꯃꯨꯛꯕꯥꯡ ꯑꯣꯏꯔꯦ. ꯉꯥ ꯊꯣꯡꯕ ꯆꯥꯔꯣ ꯍꯥꯏꯗꯨꯗꯅꯦ, ꯉꯥ ꯊꯣꯡꯕ ꯐꯖꯅ ꯆꯥꯔꯒꯦ ꯇꯧꯅꯤꯗ. ꯍꯥꯏꯖꯤꯜꯂꯗꯣꯏ. ꯆꯥꯔꯛꯑꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯊꯔꯣꯏ ꯊꯣꯡꯕꯗꯣ ꯑꯩ ꯑꯣꯔꯗꯔ ꯇꯧꯔꯝꯃꯕꯅꯦꯕꯀꯣ. ꯍꯥꯏꯕꯗꯤ ꯍꯦꯛ ꯐꯪꯕꯒ ꯍꯦꯛ ꯂꯩꯕꯒ ꯑꯩ ꯆꯥꯔꯛꯇꯣꯏꯅꯤꯀꯣ ꯃꯌꯥꯝ. ꯑꯩ ꯊꯔꯣꯏ ꯊꯣꯡꯕ ꯑꯩ ꯌꯥꯝ ꯆꯥꯅꯤꯡꯉꯦ. ꯑꯗꯣ ꯃꯌꯥꯝꯅꯁꯨꯅꯦ ꯊꯔꯣꯏ ꯊꯣꯡꯕ ꯉꯥꯛꯇꯅꯦ ꯍꯥꯏꯔꯤꯁꯦ. ꯊꯔꯣꯏ ꯊꯣꯡꯕꯒꯅꯦ ꯉꯥꯅꯨ ꯊꯣꯡꯕꯒ. ꯉꯥꯅꯨ ꯊꯣꯡꯕꯗꯨꯗꯤ ꯁꯣꯏꯗꯅ ꯆꯥꯖꯔꯛꯀꯦ ꯃꯊꯪ. ꯑꯗꯣ ꯊꯔꯣꯏꯁꯦ ꯐꯪꯕ ꯋꯥꯕꯩꯅꯦꯕꯀꯣ. ꯑꯗꯣ ꯑꯩ ꯑꯣꯔꯗꯔꯗꯤ ꯇꯧꯔꯝꯃꯕꯅꯦ. ꯍꯦꯛ ꯐꯪꯕꯒ ꯑꯩ ꯆꯥꯔꯛꯀꯦ ꯁꯣꯏꯗꯅ. ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯌꯥꯎ ꯇꯥꯔꯗꯤ ꯑꯗꯨꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯑꯣ. ꯅꯣꯏꯗꯗꯤ ꯀꯩꯁꯨ ꯌꯥꯝꯅ ꯚꯦꯜꯌꯨ ꯑꯣꯏꯔꯝꯗꯕ ꯌꯥꯏꯑꯕꯀꯣ. ꯑꯗꯣ ꯅꯣꯏꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯈꯛꯇꯪ ꯇꯧꯔꯛꯄꯗꯅꯦ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝꯅ ꯈꯪꯗꯦ, ꯌꯥꯝꯅ ꯑꯦꯚ꯭ꯔꯤꯊꯤꯡꯗꯣ ꯑꯗꯨ ꯑꯣꯏꯌꯦ. ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ. ꯑꯁꯦꯡꯕꯒꯤ ꯀꯃꯦꯟꯗꯤ ꯑꯗꯨꯝ ꯇꯧꯕꯤꯔꯛꯎꯀꯣ ꯃꯌꯥꯝ. ꯀꯃꯦꯟ ꯑꯗꯨꯝ ꯇꯧꯅꯁꯦꯕ. ꯍꯥꯎꯋꯦ. ꯃꯌꯥꯝ ꯃꯃꯩꯁꯤꯗꯤ ꯐꯖꯗ꯭ꯔꯥ ꯃꯌꯥꯝ. ꯌꯥꯗ ꯁꯥꯏꯖꯟꯈ꯭ꯔꯒꯦ. ꯃꯌꯥꯝ ꯃꯣꯔꯣꯛ ꯃꯦꯠꯄꯁꯦ ꯌꯥꯝ ꯍꯥꯎꯋꯤꯀꯣ. ꯁꯨꯃꯥꯏꯅ ꯆꯥꯒꯤꯁꯦ.
ꯃꯌꯥꯝ ꯑꯩ ꯂꯥꯗ ꯆꯥꯔꯛꯇ꯭ꯔꯤꯁꯦ ꯂꯥ ꯐꯪꯗꯦꯕꯀꯣ ꯑꯗꯨ ꯂꯣꯏ ꯈꯨꯏꯔ ꯂꯩꯔꯝꯃꯦꯕ ꯑꯩ ꯅꯍꯥꯟ ꯈꯔ ꯍꯦꯛꯂꯛꯄꯅꯦ ꯑꯗꯨꯁꯨ ꯂꯥ ꯃꯁꯛꯇꯣ ꯌꯥꯝꯅ ꯊꯤꯔꯒ ꯌꯥꯝ ꯈꯨꯏꯕꯗꯣ ꯑꯗꯨꯗꯩꯗꯨꯗ ꯆꯥꯔꯛꯇ꯭ꯔꯦ ꯃꯌꯥꯝ ꯂꯥꯒꯩꯗꯣ ꯂꯣꯏ ꯀꯪꯉꯒ ꯇꯧꯋꯦꯕꯀꯣ ꯂꯥ ꯍꯧꯗ꯭ꯔꯦꯕ ꯌꯥꯝꯅ ꯄꯥꯟꯗ꯭ꯔꯦꯕ ꯃꯌꯥꯝ ꯑꯩꯗꯤ ꯉꯥ ꯊꯣꯡꯕꯁꯦꯀꯣ ꯄꯥꯝꯕꯨꯗꯤ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ ꯀꯨꯏꯗ꯭ꯔꯤꯕ ꯉꯥ ꯊꯣꯡꯕ ꯄꯥꯝꯃꯩꯁꯦ ꯍꯥꯟꯅꯗꯤ ꯉꯥꯁꯦ ꯆꯥꯕ ꯈꯨꯗꯤꯡꯒꯤ ꯃꯔꯨꯁꯦ ꯑꯗꯨꯝ ꯌꯨꯕ ꯑꯗꯨꯝ ꯄꯟꯕ ꯑꯗꯨꯒꯤ ꯑꯩꯁꯦ ꯉꯥ ꯆꯥꯕꯁꯦ ꯇꯟꯕꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛꯀ ꯑꯗꯨꯝ ꯇꯝ ꯆꯥꯔꯒ ꯑꯗꯨꯝ ꯄꯥꯝꯃꯦ ꯌꯥꯝ ꯀꯣꯃꯦꯟ ꯑꯃꯁꯨ ꯄꯤꯔꯛꯄꯅꯤꯅꯦ ꯕꯤꯐꯀ ꯄꯣꯔꯛꯀ ꯀꯅꯥꯅ ꯍꯥꯎꯒꯦ ꯍꯥꯏꯅ ꯑꯩꯗꯤ ꯑꯅꯤꯃꯛ ꯍꯥꯎꯋꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯥꯅꯤꯡꯕ ꯍꯦꯟꯕꯗꯣ ꯈꯪꯆꯥ ꯆꯥꯅꯤꯡꯉꯛꯄꯗꯣ ꯑꯗ ꯈꯛꯇꯪ ꯍꯥꯏꯗꯧ ꯃꯉꯥꯏꯌꯦꯕ ꯍꯥꯏꯗꯤ ꯑꯅꯤꯃꯛ ꯍꯥꯎꯋꯦ ꯑꯅꯤꯃꯛ ꯄꯥꯝꯃꯦ ꯃꯌꯥꯝ ꯉꯥ ꯊꯣꯡꯕꯁꯦ ꯌꯥꯝ ꯍꯥꯎꯖꯥꯅꯤꯉꯣ ꯑꯗꯨꯒ ꯆꯥꯃꯤꯟꯅꯁꯦ ꯀꯥꯏꯅꯒ ꯃꯌꯥꯝ ꯍꯥꯏꯔꯛꯄꯗꯣ ꯃꯌꯥꯝ ꯑꯩꯅꯦꯀꯣ ꯑꯩ ꯃꯌꯥꯝ ꯃꯇꯝ ꯑꯃ ꯁꯣꯏ ꯂꯥꯛꯈꯤꯅꯤ ꯑꯗꯨꯒ ꯆꯥꯃꯤꯟꯅꯁꯦ ꯃꯌꯥꯝ ꯍꯥꯎꯔꯦ ꯏꯃꯥ ꯃꯣꯔꯣꯛ ꯃꯦꯠꯄꯗ ꯉꯁꯤꯗꯤ ꯉꯥ ꯊꯣꯡꯕꯅꯤꯅ ꯃꯔꯨꯅ ꯄꯤꯛ ꯊꯜꯂꯦ ꯃꯌꯥꯝ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯕ ꯀꯥꯎꯕꯤꯒꯅꯣ ꯑꯗꯨ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯣ ꯃꯊꯪ ꯀꯩ ꯆꯥꯔꯛꯑꯣꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯑꯩ ꯃꯊꯪ ꯀꯣ ꯇꯞꯅ ꯑꯗꯨꯝ ꯆꯥꯔꯛꯀꯦꯕ ꯂꯦꯞꯇꯕꯤꯗ ꯑꯗꯨꯝ ꯇꯞꯅ ꯑꯗꯨꯝ ꯆꯥꯖꯔꯛꯀꯦꯕ ꯀꯃꯦꯟ ꯑꯗꯨꯝ ꯇꯧꯕꯤꯔꯝꯃꯣ ꯑꯗꯒꯤ ꯍꯥꯏꯅꯤꯡꯕ ꯋꯥꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯣ ꯃꯌꯥꯝ ꯑꯩ ꯂꯣꯏꯅꯃꯛ ꯀꯃꯦꯟ ꯄꯥꯏꯌꯦ ꯑꯗꯨꯝꯁꯨ ꯄꯥꯗꯣꯏꯅꯦ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯌꯥꯎ ꯇꯥꯔꯗꯤ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯅꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯗꯣ ꯀꯩꯁꯨ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯇ꯭ꯔꯁꯨꯀꯣ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝꯅ ꯚꯦꯂ꯭ꯌꯨ ꯂꯩꯖꯩꯌꯦꯕ ꯃꯌꯥꯝ ꯁꯤꯠ ꯅꯥꯟꯅ ꯆꯥꯁꯤꯜꯂꯛꯀꯦ ꯇꯧꯕꯅꯦ ꯍꯥꯎꯋꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯌꯥꯎ ꯇꯥꯔꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯀꯣꯃꯦꯟꯁꯨ ꯑꯗꯨꯝ ꯄꯤꯕꯤꯔꯛꯑꯝꯃꯣ ꯃꯊꯪꯗ ꯀꯩ ꯆꯥꯔꯛꯑꯣꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯇꯞꯅ ꯃꯌꯥꯝꯅ ꯆꯥꯔꯛꯑꯣ ꯍꯥꯏꯕꯗꯣ ꯂꯣꯏꯅ ꯆꯥꯖꯔꯛꯀꯦ Thank you all for watching full video. Please like, share, comment and subscribe.